sakangdabasingna oil pumda bom langsinduna pokhaihankraba matung oil pump sing thonglon bagi khongjang silibasigi matangda ngasi nungthil saurakna pung ahum rom taba matamda Manipur Petroleum Dealer Fraternity gi mihut kangbu amaga Mantri Pukhi gi Secretariat South Block laiba Home Commissioner gi office da Manipur lenga ki mihut singa wari sanabada laikhai tabak ngamkhidre hairi makhatana hayeng amuk wari sanargani hairi press na thajaba yaba mafamdagi fangba pau ki matung inna ngasi Home Commissioner na mayai tangbal lautuna pangthokiba mifam maduda dealer singi maikaidagi makoina thingnariba khodong saraba sing amasung makoina taliba demand singi matangda mariksumna paudamki petrol pump singda bom langsinbada akaya toy thokpa pumbagi teksak Manipur lengang na puba amasung handakta bom pokhai handuna attack tawrakpa duda sokiba mangta kiba singi compensation lengang na piba haiba yauri demand adu mari lainaba singda khangangani amasung makoigi wa taraba tungda hayeng amuk unaki si hairaki hairi masina maram moiraga oil pump sing hayeng fawbadi thong lolaba yai haina paw asina makhatari